Matam kayagi mamangdagi sagang amadi akoibagi miyamna sagangdagi Maha Regiment Louthoklaga State Force thambinaba haiduna lakhibadu ngasi Chief Minister N Birengi Makhada ACS gi MLA S Prem Chandrana senduna IRB personnel sing tharaktuna maike asida ngak selhanbagi damak khunja sing harawba phongdorakli mafam adugi khunja nupi amana phongdokibada matam sangnadagi sagang amadi akoibagi mafam singda irang asina hek horakpadagi Central Force Louthoklaga State Force na ngapinaba haizaduna lakhibadu Ngasidi Thakaya Sufam Nofum Kangdana Wana Lerakibadu, IRB personnel sing laklaga Mokoi Bungak Piragani Kanbada, Harauba Poi Amadi, Awaba Sing Adu Karamakai Koklagani Haina Fongdoki. Sagangi Pradama Wina, Nasi Adan Missile Kangdana, Kumbikendagi, MLA. Prem Chandra Sinako, Dagi Manipuri, Siang Wibiriba, Yamba, Birena, Kangdana Nasi Sagangi, Awaba Mayamse, Ubiduna, I could state force ma'am, Tambiduna, I could Matin Pangigani and Lapase, Yamna Haining Laitana, Harau Banwaiba Pause, Aduga, I could hide Mapamase, Megitang, Humdagi, Irang Seta Podagi, Lady Bahujik Sagang Bazasida, Saganga Leba, like the light of Mayamse, Masida Kogi, Subam Numpam, Oiraga, Imu Manugi, like the light of Punariba Mayamse, Masi, Tamapam. I quite what I live because she never bazaar said later when I am the Soji, Ubili Basini, Aduna, Nasi haven't met a sidagi. I quite state the postman Lapiduna, Tagangi, Awaba Mam say, not talking any Haiduna. I quite Lapi Basida, hiding I later. I quite no I but